Leingakki Thabak Changbada Siki Amafao corruption Touroi Sel Piramba Louramba Animak jail changane CM Aihaki Leingak matam sahi manga asida aina Leingakki Thabak Changba yauna hiram khudingda sel Siki Amafao corruption Touroi Kanagumbana wanombada sel Piramba amade Louramba Animak maralai haina laubaga loinana Animak jail changani haina Chief Minister N.B. na phongdokre BJP hangang mandal na sinduna Nitsu ground wang sangbam da pangthokpa CM Biren opogi thoram da Chief Minister na makhata na hai thabak ama chang na bagini haiduna kanagumba na sel lahorabang aingon da pau pibi da o corruption ga mari leina sel laubasu pibasu jail da changane animak maralai aina isor palaga wasak le aigi matam da corruption sungtau tauroi masi aigi imung dagi hogane isor na hairi wade migi thagwal tau haibane Isorna mandir da laktrabasu yai migi thawal maton lom na taw haibane mandir da toina changlaga phattaba thabak tawrabade isor ningbagi mathau tade lai tapta na ninglaga drug tapta na yolaga leirabade kanagi lai na changane adugumba phattaba thabak tawbasingde lai ninglunu lai na sungchan chaloi haikhe CM na makhata na hai state asige subdivision hompugani pange IAS officer amamam hapkhre makhoigi makhada Division aduge SDO, SDC, DC amasung atay department ki officer sing yauna imung khuding ki survey tawgane masigi da makmakhoy da tha magi manung da survey report pikhalag na bakhangan khre Manipur da laira bala helloi mikap miraw khol la helloi mamangi chahida ban blockade laikhidaba miyam da awaba kaya pi da baduna BJP na majority oina vote kavane police segment mapal da afas palok thokibada strike tawkhide miyam gi damak khallaga lokthokibane tongan ba activities sing da thawai yawba miyoi sing da laingak na chawna mateng pangane marjing da sariba polo statue amade amusement park numit chamani da sangana ba hona re greater Imphal amadi municipal area sing da concrete road semna ba proposal thakre lambi thong phan gane ising phangan gane chada humpuga mari toti ising pithak e numit chamani gi manung da Chada marfuga manga lamdam masigi mipum khudingbag toti ising pithak na bahona ri haikhe thauram aduda CM ge loina be nongthongbam hiaino BJP hangang mandal gi president KH Jila Imphal East ke adhyaksha PB Mola Jila Parishad member L Olen amade BJP hangang mandal gi maruoiba miyoi sing amade hangang AC gi manung chanba gram panchayat ki maruoiba thaudang loriba miyoi sing na dice member sing oina saruk yakhe Thauram adugi saruk ama oina hangang AC gi boot level committee singge representative singna CM da achamba khudol su tamkhe hangang kendra gi laidiba tongan ba polling station singdagi lakpa miyoi singna CM da khudol pot piduna ikai khumnaba utkhe Dailong village dage class 1 tamlebe mining siliuna chahi amata ngai ba manaw nupi poduna school gi class yawbu ubadage Chief Minister N.B. na nupi macha asigi damakta pambom ting meleptuna mana pamba lairik mapung phana tamhallagani haina laukthokre Tamenglongge Dailong Primary School da class 1 tamlibe masagi chahi taragani thoi khakta ngai ribe mining siliu pamaina mahaki piklibe manaw nupi bu poduna school gi class yawbugi sakta mama ngarang social media da viral oirakiba matungda Manipur gi Chief Minister N.B. yauna nupi macha asina mapung phana lairik tamhannabagi damakta pambom ting na songthorokle Loina nang miyoi kaya na sunupi macha asigi lairik tambada mateng pangani haiduna miyoi kaya amasu chongthorok le mining siliu haidi be chahi taragani thoi khakta ngai ribe nupi macha asigi imung manung ase laidabagi pankhai makhada leibana maram oiduna mahaki apokpina yumgi leita laira men khanabo onabada thabak suba chathokibadage mamage ningtha da ona thoina leijagadaba piklibi manaw nupibu mayumda thamlamlaga thabak suba chatkhe Mining siliuna piklibe manaw nupibu poduna puraklaga school class yawba lakhe mahang na manaw nupiga loina na school class yawbagi saktamadu ngarang social media da viral oirakpadage miyam gi thamoi sumhatkhe loina na nupi macha asina lairik tamba thawai yawjaba adugi damakta mahaki mateng pangani haiduna miyoi kaya songthongnarakle class 1 khakta tamlebe mining siliuna mahaki imungi achauba thaudang ama lowbaga loina na mahaki mahi masing tambada aduki matik Thawai yawjaba du ubadage Manipur gi Chief Minister N.B. na mafam adu da Tamenglong gi Child Line Service ki team ama khudakta maning siliu ge yumda thaduna Integrated Children Line Protection Scheme gi makhada mining siliu da makha tana mateng pangnana bakhangan khe
Loinana ahanbagi tengbang oina nongmada changdaba yadraba polamsing child ki kuthangda Chief Minister N Birena yahon ke amaromda Manipur Leingakki Education Minister Y Khemchanna maning siliyuna school kaduna larik tamjaba pamba du urubada haksin lawbaga loinana Directorate of Education ki team ama hairiba mafam aduda thaduna nupi macha adugi grievances ki damakta paikhat payaba amasung tawpham thokpa haksing phanganaba instruction pikre haire maning siliyuna Mahi masing da thawai yauba du social media ki kuthang da urubadage Manipur Leingakki Power Minister TH Bisojit nasu nupi macha asina graduate ki thak phawbugi mahi tambada achangba senpham pumnamak mahakna daita lawragani haina phongdokre Minister Bisojit na phongdokiba wafam aduda nupi macha adubu Imphal da puraknaba yumgi ahal laman da khangankhe loinana nupi macha aduna mahi masing tambada mathau taba pumnamak awatpa amata lehenda na mahakna lairik tambada thawai yaujaba adu Mahi yalhangani haina Minister Bisojit na phongdokhe nakalamaromda Rongmai Naga Student Organization Manipur RNSOM ge President Daichui Gangmai nasu maning siliyu ge punsida afaba lairik laisu mapung phan hairaba mi ama oina sembada lawba yaba thogdang lawragani haina lauthokre loinana RNSOM ge team mamana Tamenglong ge Dailong village da lariba maning siliyu ge yumda chatuna khudaki oina lupa lising taragi senpham mateng pangkhre haire mau oirabi singna laisabi saduna phanek phidol singkhatana mandapta isai sakliba singda midyeng changlaga ne eso mayum makai palabe yumgi mau oirabi singna laisabi saduna yanghaidaba mawongda phanek phidol singkhatana mandap mayaida isai sakliba singda midyeng changlaga ni haina Kanglaipak Women's Welfare Association KWWA ge General Secretary Subhasini iromna phongdokre waphamasi Imphal ge GM Hall da aikhoi gi puwari ga sagon aduna chaliba kanglai nupi gi phane ke phibal da loliba khoi mayek haiba thim da pangthokiba nongmagi oiba seminar amada KWWA ge General Secretary Subhasini iromna phongdokibane Committee of Civil Societies Kanglaipak CCSK ge Component body ama oiriba Kanglaipak Women's Welfare Association na sinduna pangthokiba thoram aduda CCSK gi President Jitendra ningomba su saruk yakhe tongan ba lamdam asigi masak nairaba miyoi kaya na saruk yakhiba thoram aduda Subhasini iromna makata na phongdokibade aikhoi gi lining laisol ga mari leinana pangthokpa thoram singi thogal tawbada mayek mason yaudaba amada wahan thok leitaba phanek setlaga thogal tawbigano aikhoi gi haukraba ipai pusingna thambiramba inat ki oiba chana kanglun singbu nathai gi haina khanbigano phanek khoi mayek haina khangnaba phanek ase yamna maru oiba amade matik mayai leiraba phanek amane aikhoi gi inat amadi lining laisol da yumpham oiraga chana kanglon kaya ningthina ngak senba mathau tai haina Subhasini iromna phongdokhibaga loinana maugi singda chalabi nupi singna mandap mayai da isai sakpada phidol singkhatana laisabi saduna isai sakliba singdasu midyeng changlagani haikhe aroi bada tabi di bapum namakpu thagat charing